Nagasing Kundaba Singkong Singyara Matam Kaktan Kuki Sing Sang Batingkri, I think Basi, Nasi Hinungyadi, Houna Naragani, FNCC. Nagasing Kundaba Singkong Singyara Kuki Sing Sang Ba Nasi Hinungyadi, Horagamatam Kaktan Ating Batamli Haina, Furil Naga Coordination Committee, FNCC na Fongdorakli. Hiramasigi Matang na FNCC na ZTC ki convener, SIP Union ki President, Karam Union ki President, CNPO ki President amati, ENPO Senapati ki President ayibasi role thaduna mathautaba tharang sing lokhatpada mating pangmina bahai sakri. FNCC ki sirol sinahai kuki singna paikhalakpa tharang kya na singkhong sing yada khundari ba naga sing sauna kutong sada ba tholakpadagi tangai phadana akhanaba tharang as lokhalakpani ngasi hing nungyai dagi horaga matam kaktana kuki sing sangwa thingbagi maram piraduna sirol sinahai Mangjong na Kangalamba Tawduna Nagagi Lamda Power of German Road Amadi Tiger Road Semlagani, Nagasingi right sound singarakli, suspension of Operation Shoe Group Ki, KMK Nagagi Lamda Saduna Climatic Sana Paibakuki militants in Tamzilakpana, Inkta Papibam the Akai Patwalakli. Amaram the Manipura Tokli be Iran Sinami Kokti but the Korok Hangador, illegal immigrants in Kandok Nabatung the Manipura census W, ZFD, illegal immigrants in Kandok Lava Matunda. Census W. Aran Bayau the Mikok Tiana Bakang I single na campaign set of Oragani, Asumba census Samasung delimitation, Tawana Bakongzang the Lukudimang Napuna, Satmina Shadi. India government English singaniga Kungatar Amasum English singaniga Kungatareta Lavas, the Mikok Tigan and Pang, Laktokra Batuna Manipur, in the house of Top Bakang Loki Iran Maramweraga, Korok Tangatori. Instead of the Logi Wang, the Sanction Lepamito sing Kandok Lavatung, the census W. Haina. Just and Fair Delimitation Committee na Fongdokri, demand of Creek, Onkai Tangzom Lekai deliver CCS Ki Gilusang na Nanung Tilpamusing Unabada, ZFD ki convener Zitindra Ningomam Hai, Manipur House or conflict situation as the census of Maram Sati, Karigino Habataragadi, Mapamadi Mapamadi Lanjana, Mapamadi Amarasanto Yada, Bamasum Purukang Lukueva, Ying that Tabakta Nabana, Asumba Singmamiko TV Palpamam Ray, Aran Polamiko T. Ragadi, Maduna, or how would the Bukudong Sada Sing I do Equina, Kana Hobagitang for the Hedi. Sisi Purgi Kangpopi Power Lambi Siam upon the Pihandana by UNC the Wakatki. Susampurgi Kangpopi Power Lambi Siam Tabak the Upon Bamata Pihandana, Tadok Tribe Council, United Naga Council, Ayib Cyril Pidana Wakatki. Tadok Tribe Council, General Headquarters, President White, Hakim Pidana, United Naga Council, UNC, President of Pishinkipa, Cyril Lamagi Matuna. Susampurgi Kangpopi Power Nauna, Lambi Siam Nava Tarana Kolibasida, Inpui, Liang Mai, Rongway Amadi, Zemai Tribe Singyawa, Joint Tribe Council, ZTC ki lam sopalati, Koki Singi Igi Mari Oiba, Siru Koiro, Kuno ki lam Paru Lambi Siam Navo, Honavane, Koki Sing Kutong Sadavaka, Moramayuk Naringi Gitanza, the Kanago Mami Ukran Sampurigi, Kangpopi Power Labi Siam Navo Honava the Upper Nupina, Yamnatun Honarakli, Lambi SCM and ZTC areas Nakarigo Mamakali Kutong Sadabama Ton Gatabalati, Koki Mus Nagagi Marak the Lainari Mari. Amuka Hena session and Mamatautai, Adobu Joint Tribe Council, Handakta, Libisirul Ama Pishilaga, Kokishin and Nagas, Gilam Paraga, Lambi Siam, Habiki Matana Wakat Patinari, Taurangas Kudak the Tingnava, Honabi Hadi. Sahi no Ribinupi Masama the sexual assault or Rubano Palma, Sahitar Padopikri. Sahi no Ribinupi Masama the sexual assault at Rubugi Maral, the Muema, fast track special court number 2, Tuna, Sahitar Padopiki, Bugaloin and Palising Manga fine on Tinava country. Court as in a Sahitar Padopik, Rabamu, Maming Sam Ramaning like I beginning thousand, Dozo Sekuntrako Imak, Protection of Children from Sexual Offense Act 2012, Proxogi Section 10 Makada, Mara Lady and Tasi, Taramari the Corner of Tokivani. Taudosi Kumza English in the Taragat Tareta Tokivani. Victim Wediva Nupimasa, Adugi Yum that Nupimasa, Duna Phones are Stopalaki, Matamadu Nupimasa, Duki Mama Duna. Dozo that Masan picking hacking Levira Mudukanaki Port Lairugi and Tolakivani, Maman Halakamatam Namakuki Yungi Tonga the Manunaki Lunsilamatanaki, Tong Tilubumatam Dozo and Tonga to Hangtoptuna, Sian Kivedi sing of a pocky, Masanupiki Manakta Mamana sanction Yang Wada, Dozo and sexual assault Tarabatanaki Lonana, Tabal Women Police Station Empire Sanduna, Tizenbegi Tabaksatakivani, Court as in the victim where even Pimasadun Awa Tinaki Singadugi, compensation on the Lupalak Maripina Zukanki, compensation state government a victim compensation. Ate topic scheme sing the order si thokraba matu numi kuntrani phaugi manung the victim gi imung manung gi miyoi singda sinagadabani haina su court usina makata na phongtokhi August ta sungsoi soidana India government ama laglagani Nurul Hasan August ta sungsoi soidana India government ama laglagani miyam gi oiba lenga du leira khakta da lamdam masida
lamdam asina sokot maikei da khumang sokshin ngamgani haina ngasi Kanglei Women's Multipurpose Cooperative Society Limited na Manipur Women's Livelihood ki mating loinana Imphal East ki Kongbang Laisram Laikai da leiba ima angopi community hall pangthorakiba village prosperity religions conservation mela hautopi thoramda NPP ki MLA Nurul Hasan phongdokhrei magna makhata na haikhibre state asida popular government ama lingba haibis miyam gi apamani maramaduna mathang tha August state asida NDA government ama lingnabagi maikei rom sangsili state asida hauzik thokliba thawdo wathok kya asina sakot thorang gi thabak singda hena khurau thangba mu ehli adubo hauzikti tapna tapna santi lakpa hori popular government ama leiraba khakta da puna nungsi chandana sakot maikei da kumang soksin bangani isagi kanaba sing tunginaram laga miyam gi yepe thorang da kumang soksina sangsiminaraba khaktada state asida santi ama sakot purakana hi amarom President Rule PR sang thapa pamde meso thanauzam President Rule PR sang thapa pamde mapung phabu gorusen amata ingtapa phibam da hanjinba matung miyam gi oiba lengak semba pami haina RP Athawali National Secretary meso thanauzam na phongdokri RP Athawali Manipur Unity State President oiba meso thanauzam amati party sigi maru oiba miyoi sing yauna ngasi kaisampata leiba RPA gi office ta pangtokpa pawgi mipam amada makna hai July ki tang kunga mathoidagi haugadaba parliament session asida party politics tokhtuna Manipur gi mihut singna agenda ama khakta thokliba sahi ani helaba irang asi operation puronaba IDPA sing samasa gi mayumda hanjinanaba free movement lehanaba mati atai maru oiba wapam kya ki matana wapam pukhatpinaba appeal tokhi hari meso thanaujanu makha taraduna parliament session da on record ta thamba wapam sing thaba on othokna honabiyo mamang na parliament ta mihut singna lamdam asigi oiba wapam kya thamkiba leikrabus thaba on onthoktabana miyam gi asa kainingai masa oiraiki pawmising hangbu hangda RP Athawali gi national secretary ama oina mahang hai party asi goina Manipur PR sangthaba pamle kariguma President Rule makhatana sangthana ba parliament pukholakpa tarabadi mata matangi matung ina party gi national leader singa paw phona ganaki Mizoram the African swine fever na rupa crore samapan go humpu ko humdu hena mangkri hoki bisa English ngani ke kunga mathoidigi Mizoram the parks and African swine fever sandorapan maram oiraga ok lising humpu gani pan ga sama ko humdraga ni tuki matak shiki baga loina rupa crore samapan go humpu humda point taraga mari hena mang takri haina Mizoram gi animal husbandry and veterinary gi makedigi phongdorokli hari makatana haribana hoki bisa English ngani kunga mathoi kunga humdoi da state da loidi bo oxing da parks and African swine fever na rakpadi gi madubu thingna bahaiduna ok kaya ma hen hatolaga phumsin ki oxing adugi mamal oina pharmacy sing da lupa crore taraga mari compensate tokre state da African swine fever sandokre habisi ihan han bo oina English ngani ga kunga mathoi gi Mars kunga mathoi da Bangladesh ka lona riba Mizoram gi lunglei district thina ki sei sigi January degi na July taraga teret phawbadana African swine flu no ok lising mga sanipan hundraga matui shiki duga loina laina sibu sandokpa thingna bagi damak to ok lising mga samapangani fuguni thoina hatolaga phumjin khiari